ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯅꯥꯒꯤꯗꯃꯛꯅꯣ? ꯀꯧꯖꯦꯡ ꯍꯪꯉꯣꯏ ꯆꯕꯨꯟ ꯆꯣꯡꯂꯤ ꯃꯥꯏꯀꯩ ꯈꯪꯗ ꯆꯨꯡꯁꯤꯟꯅꯔꯤ ꯃꯥꯟꯅꯕ ꯋꯥꯈꯜ ꯂꯦꯡꯀꯣꯟꯅꯩ ꯑꯃꯒ ꯑꯃꯒ ꯍꯔꯥꯎꯔꯤ ꯇꯤꯜꯂꯤꯕ ꯑꯄꯨꯝꯕ ꯁꯦꯝꯂꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯅꯕ ꯃꯠꯅꯅꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯁꯤꯟꯊꯈꯤꯕ ꯒꯨꯝꯚꯤꯔꯒꯤ ꯄꯤꯔꯥꯡ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯎꯔꯕꯁꯨ ꯆꯍꯤ ꯀꯌꯥ ꯈꯣꯛꯈꯤꯕ ꯂꯟ ꯊꯨꯝ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯒꯠꯅꯕ ꯇꯥꯂꯣꯏ ꯃꯁꯤꯡ ꯅꯤꯡꯁꯤꯡꯍꯜꯂꯤ ꯄꯨꯝꯅꯃꯛ ꯄꯨꯋꯥꯔꯤꯅ ꯈꯨꯝꯈꯤꯕ ꯃꯄꯥꯒꯤ ꯂꯃꯟ ꯌꯥꯎꯔꯛꯈꯤꯕ ꯃꯆꯥꯅ ꯃꯄꯥꯗꯨꯗ ꯀꯔꯤꯒꯤ ꯀꯤꯔꯤ ꯂꯨꯆꯤꯡꯕ ꯇꯥꯔꯝꯂꯅꯤ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤ ꯁꯤꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯉꯛꯄ ꯊꯧꯅꯥꯅꯤ ꯇꯥꯡꯂꯕ ꯑꯔꯥꯟꯕꯅ ꯌꯣꯝꯂꯕ ꯍꯛꯆꯥꯡꯗꯣ ꯆꯠꯂꯤ ꯅꯣꯡꯃꯩꯅ ꯌꯣꯝꯗꯨꯅ ꯂꯣꯏꯕ ꯅꯥꯏꯕ ꯃꯄꯣꯛꯁꯤꯗ ꯈꯪꯃꯟꯅ ꯈꯪꯗꯦ ꯏꯀꯥꯏꯕ ꯃꯄꯥ ꯂꯩꯇꯦ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯕꯁꯤꯡꯒꯤ ꯇꯨꯡꯏꯜꯂꯤꯕ ꯈꯣꯡꯕꯨꯔꯣꯏ ꯅꯈꯣꯏꯁꯨ ꯇꯥꯔꯕ꯭ꯔꯥ ꯆꯥꯛꯂꯛꯂꯤꯕ ꯈꯣꯜꯂꯥꯎꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯔꯥ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯆꯨꯔꯛꯀꯅꯤ ꯁꯣꯏꯗꯅ ꯅꯈꯣꯏꯗꯁꯨ ꯍꯪꯉꯥ ꯈꯣꯟꯖꯦꯜꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯂꯣꯏꯅꯔꯛꯂꯕ ꯑꯁꯤꯕꯒꯤ ꯃꯃꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯊꯋꯥꯏꯇꯃꯛ ꯁꯅꯥ ꯂꯨꯄꯥ ꯌꯨꯝ ꯂꯟ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯆꯠꯈꯤꯗ꯭ꯔꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯩꯔꯤꯅ ꯋꯥꯈꯩꯗꯨꯅ ꯑꯔꯣꯏꯕꯗ ꯆꯥꯛꯈꯤꯅꯤ ꯐꯤ ꯊꯣꯡꯗ꯭ꯔꯕ ꯍꯛꯆꯥꯡꯇꯃꯛ ꯀꯅꯥꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯀꯅꯥꯒꯤꯗꯃꯛꯅꯣ ꯂꯣꯏꯖꯔꯦ꯫